Rafale jet Anina UFO gi Khongul Likhre Imphal International Airport ke control airspace ta nga nungthil pung ani khara helakpadage pung mari khara helakpa dwai fauba ukhiba sakhangdaba apaiba posak UFO adu Indian Air Force ki Rafale fighter jet ani sizinaduna Khongul Likhi ai re agency dagi phangba pawasina makhata na hai Imphal International Airport manakta UFO ama nga nungthil pung ani ga minute kunthra rom ta ba dwaida ure haiba paw phangbadage Indian Air Force na manak nakpa air base amadagi Rafale fighter plane ani thagat khe matam ga sunaraba sensor kaya marum yauraba aircraft asina Imphal gi akoibada yamna nemna paiduna UFO adugi Khongul lina ba hona khe adubu singaningai oiba posak amata phangba ngamkhide asumna Imphal airport ta UFO ama ure haibagi paw phangbadage ahanba Rafale fighter plane thaduna yengalubada thiba khangdana halakpadage ani suba fighter plane ama mukthaduna mafam aduda surveillance sathakhe adubu masak khangdaba posak amata control airspace aduda pairamba thengnakide UFO asina airport ki akoibada pairambagi photo amadi video kaya marum leiramba maramna makhata na thiba humbagi thabakti sathare Shillongda Indian Air Force ke Eastern Command gi headquarter dagi phongdorokpagi matungin UFO ama ure haiba paw phangbadage khudakte air defense response mechanism activate tawba hauki haire adubu kari karamba thaurang sing paikhatkibage haibadude chapchana phongdorokhide Indian Air Force ki Eastern Command na makoi gi official X account dagi phongdorokpagi matungin na Imphal Airport ke visual input sing phanglaba matungda defense response mechanism activate tawkhe adubu makhata na posak adu thiba phangkhidre panba yabade Indian Air Force ke Rafale fighter sing ase Eastern sector gi oina West Bengal ge Hasimra Air Base ta leiribane adubu matam gi oina tongan ba air base sing dage mathau tawribani haina su pawasina makhata re